Manipur Sangai Festival 2025 loisinkhre hawdokpada MLA ani yawkhrabasu loisinbadadi amata yawkhidri singnaba marakta amata oiminabadi utkhi governor sai ani makhai hena relief camp thamlakliba IDP singna makhoibu masagi mayumda hanna hanjil halaba matungda pangthokpiyu haikhrabasu Manipur lengana namduna sillaga pangthoknaba honarakpadigi kokomi amasum lupsingna boycott torakpa IDP singna su khongjanga sida saugalakpadigi Sangai Festival gi puwarida kuntak lanchibagi thawdok ahan boy khrabasu lengana nampuda thasigi kunga mathoirigi pangthorakhiba numit taranigi Manipur Sangai Festival 2025 loisinkhre mauksa Festival of Oneness haiba wafumgi makhadi yengba lakpa miyoi sing tarakhrabasu numit masing suna pangthorakiba festival asigi Begasandro Open Air Theatre Board ta ngarang nungthil pangthokiba loisin thoram the governor AK Balan athoiba mithung lenokhi thoram asida security advisor advocate general 3 corps gi GOC Manipur lenga ki senior official sing civil police amadi military gi officer sing amasa miyoi khrana saruk yakhrabasu hawdokpa numita saruk yakhiba MLA TS Bisorjan amasum TS Basanta Kumar lakhidabada natana MLA amata saruk yakhidri loinana thauramda athoiba mithunglen gi warol pirodana governor na phongdokhibada wafam singi manungda singnaba kya mayokna khrabasu festival asina amata oiminaba amasum chakthoksaningai oiraba culture gi masak utuna festival asi loisilaki Manipur gi tourism bu sakot hanaba madi culture bu thawangna malem sinba thungna khanganaba honaba haibisi topom topani handaki festival asina su Manipur gi culture si kayam yamna ina khunbegi haibadu mayek singna utle masum tourism bu malem gi thakta pukhat pada su mateng pang laki festival asigi manungda traditional sport ki thoram sing amadi tuan art and culture gi thoram sing pangthoki amato oiminabegi wakhalona festival asi pangthokna bahonabada asabu thaudang lokhiba lenga ki tuan loisang sing amadi Manipur gi miyam bu thagali haina supungtoki panmayabadi ngarang festival asi loisin thoram the government dance college ki mahairoi singna dance drama motki miyam gi apunba thaudang aduna festival asi numit tarani mai pakna pangthoktuna masigi paujal miyam da yohanba ngambanaki adomainamak festival asi haurakpa numitagi masigi benu singi phibam kupna yengsilakibaga loinana men benu oiriba hata kangjai bungda hangwa food amadi commercial stall singda su hakthengna sangduna stall famliba singa wari watai sanarakpagi makha tarakpada ngarang lusinba numita su hata kangjai bungi stall singdi mamagi numit singda mi yamna laktaba phibam adudagi ahongba lekhidi maram asina makoina yoliba posai sing sithawkidi hari California da pangthokpa birthday party amada noi kapsilaktuna miyoi mari sikre tarana sokre Northern California gi Stockton anga amagi mapok numiki thoram pangthoklingai de numai paiba miyoi amana numai pangkap ta kaplakpadigi miyoi mari sikre masum tarana aso apanangkre hadi San Joaquin County Sheriff na thamlak worolamada numai kapigi thawdo San Francisco gi nongpoklomda mile yangkhairom lapna leiba Lucille Avenue da leiba commercial complex amagi hall da anga amagi mapok numiki party pangthoklingai dani hadi Sheriff office ki wangang loi Heather Brand thamlakhiba worolamada nongoina panduna khudong thiba nanglaba singadu gi manungda angang singama su mapung mari pharaklaba miyoi sing yaukhi nongoina panbadagi soklaba miyoi singadu hospital layengnaba pothre aduma pumiyoi singadu gi phibam optional oina phongdokpa leithri nongoi kapagi thawdo aduga mari leinana emergency crew masum tuan law enforcement agency singna mikup nahum singna laikhibaga loinana thawdo adu atamnana tawkhiba oiramgani haina su phongdokrakhre Detective singna hana thijinbadagi phanglakhiba amada thawdo adu tawge yauna satharakhiba atek amanaki laibak thiba thawdo aduga mari leinana haujak phawbad mi phami pungi paw amata authority gi maikedi gi phongdokpa laikhidabaga loinana thawdo adu nomai paiba miyoidu yaukhi haibadasu mayek singna phongdorakpa leitri Kabo kai gi atek ta pikliba angang siri Uttar Pradesh ki Balrampur district ta Kabo kai gi atek ta pikliba angang ama sikre hain official singna phongdokre official singdu ki matuina thawdo du ngarang numidang athengbada Balrampur district ki Solera forest area da leiba Nebal Gans khunda thokibani regional forest officer Manoj Kumar naiki sai ama khakta ngairiba nupa masa du maki mama ga loinana makhoigi yungi berenda tumnuna leiringai da Kabo kai duna sienkibani matungda khundugi mataida leiba mapam amadigi anga sina phangi hena mana phongdokli maunaki area adu da forest department gi team ahum deploy tawkhibaga loinana hauji Kabo kai dugi khungulli na bahonari hari Gaza landa sikhiba mi lising humdra heli
Israel Hamas lan haukiba matamdagi sikhiba Palestinian singi masing lising humdra hele haina Gaza gi Health Ministry na phongdokre Gaza gi kha thangba sarukta Palestinian anga ani Israel na sikre hain hospital amana phongdokhi khwaidigi nova ceasefire October 10 da satna bahokraba matungna asiba masing hengalakpa lepte ceasefire thugaibigi pakhumni hairadun Israel na Gaza da air strike hausiku sathari amasum lan asida hana sikhiba singi haksang ate akai sing maraktagi phangle Health Ministry na haiki sikhiba Palestinian masing hausik puna lising humdra ga chama sukre English ngani ga kun go humdoi gi October 3 Israel gi kha thangba sarukta attack tawbadagi lan asi haukibani Gaza gi kha thangba sarukta angang singi haksang sing phangkiba Nasser Hospital gi staff na haiki Beniswide Town Lanjanaba sing sangza pham lawduna lairiba school amagi manakta Israel gi drone amana attack tawbada sahi nipan amasum 13 gi masin manauk sikhi Israel gi military na ki Israel na control tawba mafam amada sanglakpa singnaningai oiba thabak sing chathaba amasum lanmi sing tamna sangsin ba miyu ani hakhi Sirol aduna angang sing adugi maming pankidi military na ki Gaza gi khathang musaruk tongan ba adubu asigumba thawdo amad atopa miyu emas hakhi Gaza gi Health Ministry gi matung ina October 10 da Israel amasum Hamas gi marakta ceasefire satna bahaukiba matamdagi Gaza da yamdrabada Palestinian sahumga yankhagi nutui sikri haidi Gaza da ceasefire gi mayokta thabak tobo lepnaba Israel da pressure pinaba Hamas na thangzunumita mediator sing da amuhana taksinki Sai ani hienbegi lana mang takhalab Gaza gi tungda oirakadaba phibam gi saurak saktam utpa US ki Brooklyn ama hausuk phaw semba hobudang haidi Gaza da kudung thipa lehendana ba masum government thamna ba thorang aduna security phangana na ba international stabilization force ama da ayaba transitional authority ama ayaba PM sum maning tamba Palestinian leba ama semna ba tungi oirakpa yaba lambi ama yali Handak sayol karasi da Israel gi forcing na reason asida atay lan phamayama matamna sangsinkre Israel na occupy tawba West Bank da Palestinian sing na Israel gi lanmi singbu sagol sunumita shibigi serak pibigi maral sikhi loinana Arab television station anida thadokpa footage da miyoi singlu serenda tawba manba masum lanmi sing na nongoina kapigi saktam utli haina su paus da phongdorakli MP gi accident da mari sire ama sokle Madhya Pradesh ki Bhopal district sport utility vehicle LUV ani thongai na bada miyoi mari sikhibaga loidana atopa amana sokle haina police na phongdokri police officer amana phongdokpagi matungna thawdo adu nahan numidang athengbada Bhopal city digi kilometer humfurom lapna leiba vera sire area da thokibani mangnaki tuan ba maikai digi lakpa SUV ani thongai na badu miyoi mari kutakta sibaga loidana atopa amana sokhibani hari Laikhidraba miyoi marimak SUV anidugi manungda amada tonglakpa singni haina phongthokladuna official singduna haiki makhoi Shiopur district gi ni amadi Bhopal city digi mayumda hanbegi lambida laibak thipa thawdo adu mayuk nakhibani haina su pawsna makhata na report awri